Lakhipuronline puthokchaba April ki tang 15 Sagol se numit ki Khomjinba Pao tabirase Ahanbada maruoiba Pao Mikhal gi mathau tawgadaba polling personnel sing ISBT dagi khongsanba hunakre Ani suba tangka ki Mikhal gi oina magi party gi vote khomba gi matam aranung thelalu sinkre Aikoi kudingmak amata chithaba tawduna vote thadagadabani haiba pandamda miyamu bhap tahanbagi campaign chathakre Sana konung utra sanglen dangarang kangla laikul hutpagi thorom pangthokre Public Library mayang Imphal gi taramari subamapo common pangthokre Gyan Ratna Sahitya Academy National Award lanthokre amasung Jiribamda sanariba Sub Junior Football Tournament ki semi final lagliba April ki tang 13 ta sanagani Haujik mapungoiba pau tabirasi Taranipan suba Lok Sabha Mikhal gi ani suba tangka ki Mikhal ga mari lenana constituency taret ki manungda Katigora Dholai Lakhipur constituency ahumasigi Mikhal gi mathau tawgadaba polling personnel sing ngarang Silchar ISBT dagi Mikhal gi mapot machai ga lenana magi polling center sing da khongsan ba hokre panba yai tangka kasida Assam gi Lok Sabha kendra manga Silchar Karingbans Nagaon Darang Udalguri amasung Difu Lok Sabha seat ki damak mirep humphuma thoina lamba tawnagani tangka kasida voter lakh humbutara tere romna mirep humphuma thoi gi marai baklep ka dawri panbayai handaki Mikhal asida raija sigi oina ihan hanba oina vote thadagadaba voter list ming chalaba mi gi masing lakh taret lising kuntaru ka chatret ka marfu humdo yauri Lakhipur Noyagram GP ki boot center number 108 Khonjeng Lekai 109 108 110 Lakhipur Khuno amadi center number 109 Chirir part 1 sinduna Taranipan suba Lok Sabha Mikhalda BJP gi mire Porimol Suklabai debu saugatuna ngarang Lakhipur block tagi OB road Fulartol phawa rally chatkre rally asida SIG sing ate sangstha kaya tagi punna mioi chani romna sarukya ki haire sarukja kiba ex ZPC kaprabam anita na phongdokibada BJP na luchingba Assam lenga kasina nupi singi damak paikhaliba yaifa thorang kaya si yenglaga aikoi kudingmakna party asibu sogotpam thogi hairaduna hadaki Mikhal asida BJP gi mirep oiriba Porimol Suklabaidada vote PBU haina miyam da apil tawki ngasi thawai hakchang yauna nupi singbu saugatpiba amadi aikoi nupi oibi khudingmaki awaba masung nungai bada mateng pangduna lakliba adugumlaba aikoi gi Narendra Modi sarkar bu amuk hanna aikoi gi 400 par aglibar 400 par haiba kholaosi lauduna aikoi gi Bharat sarkar da Narendra Modi bu amuk hanna aikoi gi sarkar pahen ba haibasi aikoi nupi oibi khudingmaki pandamni loina na aikoi gi sarkar asibu amuk hanna pahen biduna Narendra Modi sarkar gi damakta Porimol Suklobajada akoi gi mamal jamlaba miyam gi mamal jamlaba bhut ki bikha nijari haiduna aina ikulona duna Laisram Khun Thagul Marup Sanglenda Karimganj Lok Sabha Kendra ki Congress mirep Hafiz Rashid Chaudhary bu saugatuna ngarang mifama mapangthokre Laisram Khogena mifama pu oiduna pangthokiba thoromaduda Sadhanpur Kaista SS College ki patharaba principal Ali Haider Amadi Meitei Luchingba Congress ki observer Dr. Maimom Santi Kumar maruoiba wafong kaya thamki Tinkiba lalagi khungang kaya dagi lakiba miyamna Congress mirep Hafiz Rashid Chaudhary bu mai pakanaba honagani haibagi thajaba pikhi haire Sonai Saikhom Lekai dasu Congress mirep Surjakanta Sarkar bu saugatuna S Chaudhary na mifama poiduna pangthokiba thoramda Manikanta Biralal Okram Ranjit na chingba miyoi singna wangangki Thangnaba khungang Damai na chingbadagi lakiba Ima Indol Chamaromna Sarukjakiba mifamaduda Dr. Maimom Santi Kumarna Congress Party na miyamda piriba guarantee mangabu machatana haibiki Lakhipur NRLM Block ki Cluster Level Federation Saki Saheli CLF Navsinduna ngarang Yumsakation numita Poilapul GP gi manung channa leiba Govindnagar da SHG gi member singna Mikhal ga mari lenana awareness campaign ama pangthokre hairiba campaign sida leiba ga sigi nagarik ama oina aikoi kudingmakna
amata chithaba tawduna vote thadagadabani amadi Lakhipurna konba mafam singda percentage wangna vote thadananaba honagadabani haiba pandamda miyam da bhab tahananaba short play amasu pangthoki loinana miyam gi oiba khongset amasu pangthoki thoromasida Lakhipur NRLM gi BPM Sarlibon Rong PP CLA President Bina Devi Lakhipur NRLM gi Block Coordinator Sanjeev Karmakar Jibika Sakhi Bandana Singha Komolini Devi Sila Sahani Puja Das Saya Das Kalpana Singha Ranjita Singha Sangita Sharma ga loinana SHG gi member sing su saruk jaki hairi Sana konung Utra Sanglen dangarang Kangla Lekul Hut pagi thorom pangthokre Laithawasi Kangla Men Surungda pangthokhi Thoromasi adungai ibudo pakhangmana Lairol nunglonda koina chaluraga Kangla Men da hanjilakpada Laibaki yaifanana bathoni jabani Thoromasida angom ningthau sana konungi phamnai basing Maichau amaiba amaibi Pena loisang amadi thangta loisang na chingba saruk yaduna Kangla gi Men surungda pangthokhi loinana Laibak ningthaugi yaifananaba Laibak ingna chikna panaba yeknabadagi ngakthok saba ngamjanaba amadi phatraba singnaba kayabo maithiba piba ngamjanaba thoni jabani hairi Public Library Mayang Imphal gi Taramari Subamapo Common Ngarang Jawaharlal Nehru Dance Academy da pangthokre Thoramda Retired Professor Laisram Ranthoni Public Library gi President Javesta Sanjiba Retired Vice Principal Dr. R.K. Indra amasung Ima Kholgi Founder President Dr. R.K. Gunachandra namathang sitna Chief Guest President amasung Guest of Honor oina sarukjaki Thoramasida Dhunasur Konsamna iba Yening Tha Loidri amasung Manipur Diversity Board na puthokpa Fishes of Manipur and Sustainable Utilization haina mingthonba lairik ani phongki Public Library Award Moirangthem Rajena iba Maiwai Raklaba Numidang Wai haibasida piki Mana si RK Kitasana amasung imung manung nakatpani Public Library athoiba lubloi manana Khumanthem Anesori amasung Wahengbam thoibida piki Makha chatharakpada sagnairaba kabi Samurai Latpam Pralhatna Saidin Purel oiduna kabi yangkai tarukna Khongjom numit kamari leinana sereng saidina ki aduga thoromgi manung channa cultural program se pangthokki hairi Lakhipur online channel asibu yengbiriba singna pawa sibu like amati share tawbiu amati hojik phawba channel asibu subscribe tawbidriba singna subscribe tawbiu Guwahati gi Amal Prabha Bhavanda haukiba April gi tang kunmathoi da pangthokiba Gyan Ratna Sahitya Academy gi Nipan Suba Conference da Laibakasi gi tongan ba state singdagi khankadaba miyoi nipuma panda Gyan Ratna Sahitya Academy National Award lanthokre Niti Ayog na sakhanglaba Academy asina lanthokiba mana asi phangbasingi manungda Manipur dagi miyoi mapan yauri Thoramda Academy asigi Manipur State President Dr. Panjobom Lanazidna special guest ki warol piraduna Kanaguma miyoi amana miyam gi tamak thoidok hendok pathabak torokpada pugning thogot pagaloinana ikai khonma phamthoki haiki
award ama phangba haibasi araiba amadi nate adubo award phangbiriba singna ahenba kari thabak thorom torokadage haibadudi awardee masa masana khanthapam thoi haiki manipur gi oina ke kunjo t haikoi ke sumati devi th rita chanu ibe chaubi b amusana devi janmejoy lalit kanta phungreingam kaisingda gsa national president hemchandra barman gsa manipur state president dr phanjobam lanajitna citation memento sol amadi medal na chingba awardee singda lanthoki ngarang nungthil ikhang khanghodana silakiba akanma nonglei nungsit namaram oiraga jiribam district ki manung chanbada tongan tongan mabapum kayada uwa tektharakpa namaram oiraga chathok sasinda chauna kaiba thokre len yauna sitkiba nonglei nungsit aduna yum kai kaya humdokkibaga loinana mai mari tatpana singba thokpana damdam asigi miyamda awaba mayoknare pawasi phangba phawbada asoka panthokpagi pawdi leite hairi Thasigi Taranithoidagi All Jiribam Sports Association AJSA na sinduna Jiribam Higher Secondary School gi sanabungda chanariba ahanba KH Arabjan Begum Memorial District Level 5A side Sub Junior Boys Football Tournament ki ngarang sanakiba Quarter Final League round gi ahanba match sa Yawol Club B na Oriental Club bu goal ani amada maithiba piki masiga loinana Yawol Club B semi final da khong thangjinki ani suba match da CKC B na PSG bu goal ama suinoda maithiba piduna CKC B semi final da khong thangjinki match sing asi Aziz Haider Glory Gonmai amadi a ibotona conduct obiki lagliba April gi tang 29 ki nungthil gi pung ani ga minute nifu manga taba matamda ahanba semi final match CKC B ga Sunrise Club ka sanagani aduga ani suba semi final match na nungthil gi pung ahum ga minute nifu manga da CKC A ga Yawol Club ka sanagani Kangan Jabama Healthcare Amadi Paramedical Science da University Grants Commission na Sakanglaba Chahi Amagi Diploma Chahi Anigi Advanced Diploma Aduga Chahi Ahumgi Bachelor of Vocation Course Tamba Yaragani Institute of Medical and Paramedical Science Silchar Amadi Gracewell Hospital Meherpur Silchar Anina Kusam Naduna Lingya Vidyapit University Faridabad ki Makhada course asi tambiba haure Healthcare ki field da skill development oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass tawrabasing na tamba yaraba coursing asi tamduna isana isabu thabak pijabagi kudong saba lobiyo aduga nursing yoga attendant first aid training Emergency Medical Staff amadi RMP course na chingbagi atenba matamgi oiba course ngi tamaktasu admission haujare SM Dev Civil Hospital Silcharda practical tobagi kudong chaba su thanjari akupa marol gi tamak Institute of Medical and Paramedical Science Ismail Market Central Road Silcharda Lengsibirabu natraga mobile number 93957324456 da pau phaunabiu Nungairaba Pao Kasar Pulertolda Holistic Therapy Center ama hangduk chare Yoga Acupressure amadi Physiotherapy gi matengna adomgi khwang naba khud haigat pa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengnana bagi tamak ngasimak lengsin biragu Senior Consultant Yoga Acupressure and Physiotherapy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fulertol Kasarasam Nongmaijing natabada numit khudingi ayuki pung 8 dagi numidangi pung 3 phawba layengzari Mobile number 8638078821 ni Aroi bada maru oiba paw amukharna Mikhal gi mathau tawgadaba pulling personnel sing ISBT dagi khongsan ba hunakre
अनीसुब तंकक की मिखल की ओइना मागी पार्टी की बोट खोंबगी मतम अरानुंग थिल लुसिनख्रे अखोई खुदिंगमक अमत चिथब तौदना भोट थादगदबनी हाइब पांदमदा मियामु भाप ताहनबगी कैंपेन चथख्रे सना कोनुंग उत्तराखंड नगरांग कंगला लैखुल हुटपगी थोरम पांथोख्रे पब्लिक लाइब्रेरी मयांग इम्फाल की 13 सुब मपोक कुमन पांथोख्रे ज्ञान रत्न साहित्य अकादमी नेशनल अवार्ड लांथोख्रे अमसुंग जिरीबामदा सानरिबा सब जूनियर फुटबॉल टूर्नामेंट की सेमीफाइनल लाखलिबा अप्रैल की तांग 19 सानगनी लखीपुर ऑनलाइन यूट्यूब चैनल की पाव संदोक जबा नसीगी ओइनदी मतंग असिद लोइजरे।